Karigumba isagi company, industry amadi dukan adugi mapu oibirabadi, employee haibadi thabak tawriba miyoi aduda respect, ijat, discipline thambiyu maramdi business ama chaukhatpada employee adugi chawarba thodang lei. Isa ithanta kaidaunungda business chaukhatpa ngamloi, employee mayamgi matengna business adu mai pakpa ngamgani. Reliance Industries ki chairman amadi managing director Mukesh Ambani. Hello, my lovely friends. Ichel marup mapang mayambu RIKESH Technique channel gi maigay degi Karamna oksari. Ngasigi video asi business ka mari lainaba topic ni. It may be in any business, madudi Mukesh Ambani gi tips, life journey, Antila gi details, foreign amadi India countries ta kari business lay, masil manaw gi business wari, kari maramdagi atopa aircel docomo mobile network mutkhibno, Mukesh amadi mahaki loinabi Nita Ambani gi pakhang lesa oringay gi love story kumnamak ngasigi video sida fangbigani maram aduna haubadagi loiba fawbatang kaktana yengbiu atopa biography kuntra mga hena channel asida su fangbigani maram aduna video mayam asibusu yengbiu. Mukesh Ambani sanjao paibada India Asia gi oina number 1 amadi world gi oina 7 richest person with $77.4 billion according to October 2020. India gi oina khwaidagi expensive oiba yum hairagadi Mumbai da laiba Ambani gi Antila sini. Yum asi 15,000 crore sang na semkhibani. American architecture Perkins and Wills amadi Australian company Simic Groups kapullaga semkhibani. Antila asida kari facility lay hairagadi 27 floors, 6 floor fawbada grass napi environmental oinaba, 600 servant and security included. Makoy gi salary package asi 1 to 2 lakh per month, 168 cars parking, 3 helipads, 50 seats theater, swimming, gym, spa, massage hall, yoga studio, car service center, 9 elevators, kalenda sabadagi phanaba snow room, 1 temple mandir with full CCTV camera. Mukesh Ambani gi nupigi mingna Nita Ambani masanupa ani lay ming adudi Anan amadi Akas loina na masanupi amalay mahaki mingna isa. Nita Ambani gi mobile iPhone asi gold gini amadi su watch jewelry starting price 1 lakh and above. Birthday numita masanupi aduda vanity event 25 crore tapa gift piki mapabong Mukesh Ambani na. Reliance Industry asi India khakta natana malem pumbada makhal kayagi shareholder amadi masama kisu layri madudi USA da Nasdaq, Open Architecture, Verizon, Oil and Gas Iten. Next to UK London, Hamleys, world biggest toy shop, 167 plus stores in 18 countries. Next move to Middle East, Egypta, Hotel Oberoi, Trident, the Oberoi Beach Resort, Nile Cruiser. UAE, Al Jora Hotel, the Oberoi 5-star hotel. Next to Malaysia, largest integrated polyester and textile RP Chemicals. In Indonesia, Bali, Oberoi Beach Resort, Lombok Oberoi Beach Resort. In Mauritius, Oberoi Beach Resort. In India, largest exporter, 5% total Indian revenue, world largest oil refinery, 1,200 plus petrol pumps, exploration and production, world largest producer polyester, Madi second world largest paraxylene plastic product sini. Reliance Retails Tahairagadi, India largest retailer, Reliance Fresh 500 stores for fruits and vegetables, Reliance Jewels 40 plus stores, Reliance Trends 350 plus stores, Reliance Footprint, Reliance Gas Pipelines Limited RGPL, Reliance Life Science, Reliance Corporate IT Park Mumbai, Reliance Model Economic Township Haryana, News Media Network 18, Entertainment Hairagadi Colors Riste Complex, Balaji Telefilms, History TV 18, Book My Show, Home Shop 18, Education da Topper, IPL Team Mumbai Indians, Football, Indian Super League, Telecom,
Jio Fiber, Handset, Jio Digital Life, Jio Chat, Jio Saban, Jio Money, Netflix, Jio Cinema, School da, Dhirubhai Ambani International School Mumbai, Non-Profit Reliance Foundation, Foundation School Mumbai, Nagpur, Gujarat, Raigarh, Dhirubhai Ambani Scholarship, 11,800 plus students ta pikre, Reliance Foundation District, plus 18,000 eye coronal transplant, free da layengi, Kerala flood, rupees 71 crore donation, COVID-19 corona pandemic ta, rupees 500 crore, donate to PM Cares Fund, rupees 5 crore to Maharashtra government and rupees 5 crore to Gujarat government ta as a donation on a piki. Marak thatna, iramdam asigi haugalagli ba YouTuber sing, madudi ahambada, YouTube channel dugi mamingna Herozit Knowledgeable, channel asida makal ki knowledge kaya ma fangbigani, ani subada Toto Taliban. Channel asidagi nuai ba prank kaya ma fangbigani, ahum subada Jensen Angel. Channel asidagi nuai ba gaming kaya ma fangbigani amadi mari subada Dream World Channel. Channel asidagi ekoina food ki ekoina challenge ki video makal kaya ma fangbigani, maramaduna nungsiraba viewers mayam nasu yengbiu amadi subscribe tawbiu. Video kuding maki link description is loina fangbigani. Mukesh Ambani gi business tips mantra khara madudi number 1, isana tawriba thabak aduna saktakpiu. Ani subada pamjaba thabak adugi manglan chauna mangbiu. Number 3, isana isabu thajaba thambiu. Number 4, awaba tare toklage haina khanbiganu. Number 5, anauba kanagadaba khudong chaba thiba humba lepiganu. Number 6, mai thiraba thabak adudagi tambiu. Number 7, kari problem no haibadu khangdokpiu aduga problem adu solve tawbiu. Number 8, product adu yaringai hana cheap rate hongna customer da pibiu. Customer yam khalakanda price adu tapna hingatpiu like Jio. Hauzik aigi nungsiraba viewers mayamna koina ngaijarakpa Mukesh Ambani ki biography asi taminarasi. Ay haki ming Mukesh Ambani, babagi ming na Dhirubhai Ambani, imagi ming na Kokila Ben Ambani. Ay hak 19 April 1957 da Eden, Yemen kauba country adu da ay hak pokhi. Inaw nupagi ming na Anil Ambani, isal nupi anilay ming adu di Nina amadi Dipti Ambani kawi. Sahi kharanigi matung ay koy India da yum honglakhi. Hillgrange High School Mumbai da school tamki. College na BE Degree in Chemical Engineering, University of Mumbai da tamki. Adugi matung MBA si Stanford University US da tambachatki. In the year 1980, marakta MBA loida na halakhi. Lyric na business saukhat kadaba nate, experience na business saukhat pani haina. 1981 dagi Reliance business na bahawki. Inaw nupa Anil Ambani su business asida yaw bahawki. 6 July 2002 da Breeze Candy Hospital Trust ta stroke obadagi babalay khide ba matung isil inaw business ki matangda nungay na da bahawki. Imong manung khatna chay na bahawki. Imana business mayam asi isil inaw ay koy anida kaidoki. Anil dana telecommunication sinaki, Mukesh Aingon dana petrochemical sinaraki. Ay hak 2016 faubada rank 38 chanki amadi 2018 faubada 18 rank oiki malemgi senjaw paibada. Ay haki office ta isagi special cabin oina leite. Apang ba mapam aduda asum thabak tawi. Thabak adu paiba hawkhargadi loidri fauba tawi. Ghari yengde hayengi haiba leite thabakta. Publicity like Facebook, Instagram, interview kaya dagi lap na lay pamsu pamde. Wayam na ngang dabida thabak na oy na utpa sini. Like khoramba toy na satli, family puraga, isorbu yam na thajay ay hak. Ngasi ay hak na asigi thag yawribasi, isorgi Mongol na ninsuhay na khali. Sangba matamda, wild resorts ta, family sing puraga toy na di chatli, sports su yam na pami. Inaw nupa asi khara ngawba langba pamba inaw ni. Anilgi Reliance Entertainment hawbadadi yamna pharami adubu
business strategy soibadagi Reliance Entertainment telecommunication kharanigi matung down chakhi bank dagi lawkhiba loan Anil na singba ngamkhide Anil gi 2018 da $42 billion amadi 6 position list ta senjau paibada leirambadu in the year 2019 da 3,651 crore khaktamak oikhi Anil loan singba ngamaktare jail da changbagi phibam oikhi Ambani family gi izzat amadi inaw nupa kandaba yade haina $80 million da Mukesh Ambani aina singkhi telecommunication sector asi aihakna amuk paikhi maramdi babana hinglingay da India pumbada shehar amadi khungangda leiriba miyoy khudingmak ahong pamamalda sizinaba sini call STD ISD landline aircel mutkhiba Vodafone sondarakpagi maramdi sahi kharani gi mamangda call free oiramde internet speed yamna tapami SMS charge lawrami 2015 da Jio launch tauki Jio na angakpa phangna India pumbad offer kayama piki like free call low rate internet free SMS offer mayam asi public na khudong chaba lawki maramdi free bu hairadi pamdaba kana laini Jio na free launch torba matung Aircel Airtel Vodafone Idea company su mangba haurakhi matam aduda Aircel matam amada South India da number 1 oirambadu Jio na lakpadagi bank loan singba ngamdabadagi mutkhibani Vodafone gi business su down oirakhi hojik India da internet like call free SMS video chat WhatsApp Facebook Instagram popular oiribasi Jio lakpadagi ni asigi hairuragadi Ambani family gi yamna chawrba credit ni ngasi mayamna biography video phangbiribasisu Mukesh Ambani gi hona jamalnani haina panba yai Mukesh amadi Nita gi love story hojik mayamna taminarasi numit adu Mukesh Ambani amadi mapabung Dhirubhai Indian classical dance yengba lakhi numit adu gi dance performer adu Nita oirami classical dance tauba adu da Mukesh na Nita bu ahanba mityengda Nungsiba fawkhi Dhirubhai su Mukesh ki mamit amadi nokfet tauba mataw adu ubada khangba ngamkhi Dhirubhai na machanupa adugi pamjaba adu ubada Nita gi mayumgi landline number lawkhi matam aduda mobile laitaba matamni miyoy khudingmak Dhirubhai bu khangdaba leiramde Dhirubhai na call tawkhi Nita gi mayumda Dhirubhai hello I hak Dhirubhai ni Nita wrong number haraga thamki Dhirubhai I hak Reliance ki Dhirubhai Ambani ni Nita nang Dhirubhai oirabadi ay England gi Maharani Queen Elizabeth ni asum na hairaga Nita amuk phone thamki Nita na khanki aingondabu asuk ming leiraba Reliance ki Dhirubhai na kari maramgi call taroktoino aibu nupi ni haina sanariba sibu kana oiba jano Dhirubhai na amuk call tawki hello Nita gi mapabung na phone paiki adugi matung Nita da haiki phone tawragliba misak asi asengba Dhirubhai ni fajana wari sanaw Nita Jai Shri Krishna Uncle waro pa yade ay khangdana tawbani Dhirubhai kaisu kaide hayeng office ta lakpiu amuktang Nita uncle asum tawduna Nita Reliance ki office ta chatkhi mathangi numita Nita office ta chatkhi Dhirubhai na hangki hojik kari hotnari Nita private school amada oja oijari Dhirubhai salary asi kayam phangge Nita 800 muk phangjai uncle Dhirubhai isa nupa Mukesh Ambani ga sakhang maikhang nau Nita uncle asum tawduna numit kharani gi matung Mukesh amadi Nita unakhi amana amagi apam pamda share tawkhi nong makar tonglaga Mumbai gi traffic chillaba sandhya wairam aduwai da koiba chatki Mukesh na haiki traffic asi yamna chilli Mumbai asi Nita hoi Mukesh will you marry me nahak ka luhong pa pami paukhum pidri fawba gari asi thauraroi ngasidi red light asidagi Nita gari maningda horon mayam ama khonglakle thauro hayeng oina paukhum pijarage Mukesh yaroi yes or no hojik paukhum pami
Nita ikaiki amadi paukum piki. Yes, I will. Asumna 1985 ta Mukesh amadi Nita lohongki. Adugi matung hauzik machanupa ani, machanupi ama lay, amadi handakta masunupa masufangki. 1st January 2021 New Year ki gift oina Nungsira viewers mayamgi online earning in dollars ki video pangbiragani. Maramaduna ay haki atopa YouTube channel RIKESH Education Asibusu subscribe amadi all bell buttons click taw salaga thambiyu. Biography, books, earphones, or any product description asida link oina fangbigani. Amadi school products like t-shirt, tie, belt, smart class software, product advertising, online earning, YouTubers na 1K subscriber plus 4K watching hours, growth, tips, pambiba layzeragadi, screen da pizeriba WhatsApp number asida text taw birau, video asi. Angamba makhay WhatsApp group, Facebook group, Instagram da share su tawbiyo mo di comment su thambiramu. Thank you so much for watching my video. Thank you so much. Bye-bye.